ꯀꯦꯕ ꯂꯣꯏꯔꯦ ꯆꯟꯗꯣꯟꯁꯦ ꯑꯁꯥꯡꯕꯗꯣ ꯊꯤꯟꯕꯁꯦ ꯉꯁꯤꯁꯦ ꯁꯨꯡꯌꯥ ꯌꯥꯗ꯭ꯔꯕ ꯍꯩꯇ꯭ꯔꯕ ꯑꯗꯒꯤ ꯎꯄꯥꯏ ꯂꯩꯇꯗꯅ ꯁꯤꯒꯤ ꯑꯇꯦꯟꯕꯁꯦ ꯑꯗꯨꯝ ꯊꯤꯜꯂꯦ ꯀꯩꯅꯣ ꯇꯧꯋꯦ ꯊꯤꯜꯂꯣꯏꯗꯣꯏ ꯁꯔꯨꯛꯄꯨꯗꯤꯅꯦ ꯇꯦꯟꯅ ꯑꯗꯨꯝ ꯊꯤꯜꯂꯕ ꯑꯗꯣ ꯂꯤꯞꯁꯇꯤꯛꯁꯦ ꯇꯧꯁꯜꯂꯁꯤ ꯍꯧꯖꯤꯛꯁꯦ ꯂꯤꯞ ꯂꯥꯏꯅꯔ ꯈꯛꯇꯪꯅꯦꯕ ꯑꯩꯅ ꯇꯩꯈ꯭ꯔꯤꯁꯦ ꯂꯤꯞ ꯂꯥꯏꯅꯔꯁꯦ ꯅꯥꯏꯀꯥꯒꯤ ꯂꯤꯞꯁꯇꯣꯟ ꯂꯥꯏꯁꯤꯁꯤꯒꯤ ꯂꯥꯏꯅꯔꯁꯤꯅꯤ ꯇꯩꯔꯤꯁꯦ ꯑꯩꯅ ꯇꯩꯈꯤꯕꯒꯤ ꯁꯦꯠꯇꯣ ꯖꯁ ꯕꯤꯇꯟ ꯍꯥꯏꯕꯀꯣ ꯑꯗꯨꯒ ꯍꯧꯖꯤꯛ ꯂꯤꯞꯁꯇꯤꯛꯁꯦ ꯇꯧꯁꯜꯂꯁꯤ ꯁꯤꯒꯤ ꯃꯦꯛꯀꯤ ꯃꯦꯍꯔꯁꯦ ꯁꯤꯁꯦ ꯇꯩꯁꯦ ꯈꯤꯇꯪ ꯍꯥꯏꯗꯤ ꯗꯦ ꯇꯥꯏꯝ ꯂꯨꯛꯅꯤꯅꯅꯦ ꯃꯤꯠꯁꯤꯗ ꯈꯤꯇꯪ ꯀꯥꯖꯜꯒꯁꯨ ꯇꯩꯈ꯭ꯔꯕꯅꯤꯅ ꯁꯤ ꯀꯂꯔꯁꯦ ꯐꯖꯕꯅꯦ ꯃ꯭ꯌꯨꯇꯦꯠ ꯄꯤꯡꯛ ꯑꯣꯏ ꯁꯨꯃꯥꯏꯅ ꯈꯔ ꯇꯧꯕꯅꯦꯕ ꯔꯤꯑꯦꯄ꯭ꯂꯥꯏꯁꯨ ꯍꯣꯔꯦꯟ ꯇꯧꯕ ꯌꯥꯅꯅꯕ ꯑꯗꯨꯝ ꯁꯤꯁꯦ ꯕꯦꯛꯇ ꯍꯥꯞꯈ꯭ꯔꯁꯦ ꯐꯤ ꯅꯨꯡ ꯀꯩꯀꯩꯗꯤ ꯄꯨꯊꯣꯛꯑꯒ ꯂꯩꯔꯦ ꯑꯩꯅ ꯏꯟꯒꯦꯅ ꯈꯟꯕ ꯐꯤꯗꯨꯗꯤꯅꯦ ꯇꯥꯏꯔꯝꯗ꯭ꯔ ꯋꯥꯅꯦ ꯑꯩꯗꯤ ꯀꯥꯎꯊꯣꯛꯎꯔꯕ ꯇꯥꯏꯈ꯭ꯔꯕ ꯅꯤꯡꯕ ꯁꯤꯒꯤ ꯐꯤ ꯃꯆꯥꯁꯦ ꯏꯟꯕ ꯌꯥꯟꯕ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯑꯩꯅ ꯑꯇꯣꯞꯄ ꯃꯇꯝꯗꯗꯤ ꯌꯥꯟꯗꯦ ꯂꯥꯏꯗꯨꯛ ꯊꯥꯕ ꯈꯣꯠꯄ ꯇꯧꯕꯒꯤ ꯇꯧꯕꯗꯣ ꯑꯗꯨꯗꯗꯤ ꯌꯥꯝ ꯊꯨꯅ ꯁꯠ ꯁꯠ ꯇꯧꯕꯗꯨꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯌꯦꯕꯀꯣ ꯁꯤꯅꯤ ꯗ꯭ꯔꯦꯁꯀ ꯂꯣꯏꯔꯦ ꯍꯧꯖꯤꯛ ꯆꯦꯟꯖ ꯇꯧꯗꯧꯕꯗ ꯉꯥꯏꯔꯦ ꯄꯨꯡ 10 ꯆꯞ ꯆꯥꯅ ꯇꯥꯔꯒꯨꯝ ꯇꯧꯕꯅꯦ 10ꯒ ꯃꯤꯅꯤꯠ 2 ꯆꯠꯂꯦꯕꯀꯣ ꯐꯤꯁꯦ ꯑꯩꯅ ꯏꯟꯒꯦ ꯍꯥꯏꯅ ꯈꯟꯕ ꯐꯤꯗꯨꯗꯤꯅꯦ ꯀꯩꯅꯣ ꯑꯣꯏꯗ꯭ꯔꯦ ꯁꯤꯒꯤ ꯒ꯭ꯔꯤꯟꯁꯦ ꯑꯣꯏꯅ ꯏꯜꯂꯁꯤꯔ ꯈꯪꯗꯦ ꯑꯗꯨ ꯌꯦꯡꯉꯒꯦ ꯁꯤꯒꯤ ꯒ꯭ꯔꯤꯟꯁꯤꯒꯤꯗꯤ ꯑꯩꯅ ꯃꯦꯆꯤꯡ ꯑꯣꯏꯕ ꯌꯥꯕꯈꯩ ꯂꯣꯏꯅꯃꯛ ꯄꯨꯊꯣꯛꯑꯕꯅꯦ ꯑꯗꯨꯒ ꯁ꯭ꯇ꯭ꯔꯤꯁꯨ ꯑꯩ ꯍꯥꯏꯐꯦꯠ ꯅꯥꯟꯊꯣꯛꯑꯝꯕ ꯉꯁꯥꯏꯗꯣ ꯑꯗꯨꯗꯨꯅꯦ ꯍꯧꯖꯤꯛ ꯂꯣꯏꯁꯤꯜꯂꯛꯑꯒꯦ ꯖꯨꯋꯦꯂꯔꯤ ꯀꯩꯀꯩ ꯍꯥꯞꯆꯤꯜꯂꯒꯦ ꯗ꯭ꯔꯦꯁ ꯅꯨꯡ ꯆꯦꯟꯖ ꯇꯧꯅꯕ ꯇꯧꯔꯒꯦ ꯑꯩꯈꯣꯏ ꯃꯥꯒ ꯇꯣꯝꯒ ꯂꯥꯛꯀꯅꯤ ꯃꯕꯥꯅꯤꯁꯨ ꯀꯣꯟꯅ ꯄꯥꯎ ꯐꯥꯎꯅꯕꯅꯦ ꯃꯕꯥꯅꯤꯁꯨ ꯕꯥꯇꯣꯟ ꯇꯧꯔꯛꯑꯦꯕꯀꯣ ꯍꯥꯏꯗꯤ ꯀꯩꯁꯥꯝꯒꯤꯅꯤꯅ ꯑꯩꯈꯣꯏ ꯂꯣꯏꯅꯃꯛꯄꯨꯗꯤ ꯑꯗꯨꯝ ꯂꯣꯏ ꯕꯥꯇꯣꯟ ꯇꯧꯗꯣꯏ ꯉꯥꯛꯇꯅꯦ ꯑꯩꯈꯣꯏ ꯑꯍꯨꯝꯃꯛ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯗ ꯂꯣꯏ ꯂꯩꯅꯔꯝꯅꯤꯅ ꯑꯃꯨꯛ ꯄꯥꯎ ꯐꯥꯎꯅꯔꯒ ಚꯠꯄꯗꯣ ꯑꯗꯨꯃꯥꯏꯅ ꯑꯃ ꯂꯩꯅꯩꯗꯅꯀꯣ ꯃꯕꯥꯅꯤꯗꯤ ꯍꯧꯅꯔꯒ ꯏꯕꯨꯡꯉꯣꯅ ꯊꯤꯟꯕꯤꯔꯛꯑꯅꯤ ꯂꯥꯛꯑꯅꯤ ꯑꯗꯨꯒ ꯑꯩꯒꯤꯗꯣ ꯌꯦꯡꯉꯒꯦ ꯁꯤꯗ ꯒꯥꯔꯤ ꯑꯩꯒꯤꯕꯨꯗꯤ ꯔꯦꯗꯤꯗꯕꯨꯗꯤ ꯂꯩꯔꯦꯕꯀꯣ ꯃꯣꯏ ꯂꯥꯛꯑꯒ ꯆꯠꯃꯤꯟꯅꯔꯁꯨ ꯅꯠꯇ꯭ꯔꯒꯅ ꯑꯩꯒꯤꯗꯣ ꯆꯠꯂ ꯇꯨꯡꯗ ꯃꯥꯡꯗ ꯆꯠꯃꯤꯟꯅꯔꯁꯨ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯌꯥꯔꯦ ꯂꯣꯏꯁꯤꯜꯂꯒꯦ ꯐꯤꯁꯦ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯅꯨꯡꯁꯥꯁꯤꯁꯨ ꯌꯥꯝ ꯁꯥꯔꯕꯅꯤꯅ ꯁꯤꯒꯤ ꯒ꯭ꯔꯤꯟꯁꯦ ꯑꯃꯨꯛ ꯌꯥꯝꯅ グリーンꯑꯣꯏꯒꯗ꯭ꯔꯥ ꯑꯃꯨꯛꯁꯨ ꯈꯟꯕ ꯑꯗꯒꯤ ꯁꯤꯒꯤꯁꯤꯗꯤ ꯑꯩꯅ ꯈꯤꯇꯪ ꯍꯥꯏꯗꯤ ꯁꯨꯃꯥꯏꯅ ꯅꯥꯝꯃ ꯀꯣꯠꯄꯤ ꯍꯥꯏꯇꯥꯔꯦꯀꯣ ꯁꯨꯃꯥꯏꯅ ꯑꯣꯏꯕꯁꯦ ꯁꯤꯒꯤꯁꯤꯒꯨꯝꯕ ꯑꯃꯗꯪ ꯏꯟꯅꯤꯡꯕ ꯌꯥꯝ ꯆꯝꯕ ꯁꯨꯃꯥꯏꯅ ꯑꯣꯏꯕ ꯑꯃꯗꯤ ꯏꯟꯅꯤꯡꯕ ꯑꯗꯣ ꯁꯤꯁꯤꯗꯤ ꯅꯍꯥꯟ ꯑꯩꯅ ꯀꯩꯅꯣꯗ ꯏꯟꯕꯗꯨꯅꯤ ꯀꯥꯡꯒꯤ ꯂꯩꯕꯗꯣ ꯑꯗꯨꯗꯨꯅꯤ ꯁꯤ ꯑꯣꯏꯅ ꯏꯜꯂꯁꯤꯔꯥꯁꯨ ꯑꯃꯨꯛꯁꯨ ꯈꯜꯂꯤ ꯑꯗꯒꯤ ꯁꯤꯁꯨ ꯐꯖꯅ ꯁꯦꯝ ꯁꯥꯕꯗꯤ ꯂꯣꯏꯔꯅꯤ ꯇꯤꯡꯊꯣꯛꯑꯒꯗꯤ ꯌꯥꯝꯅ ꯒ꯭ꯔꯤꯟ ꯑꯌꯥꯛꯄꯗꯤ ꯑꯣꯏꯗꯕꯅꯦꯕꯀꯣ ꯈꯪꯗꯦ ꯌꯦꯡꯉꯒꯦ ꯂꯣꯏꯔꯦ ꯍꯧꯖꯤꯛ ꯐꯥꯎꯒꯤꯗꯤ ꯁꯤꯒꯤ ꯒ꯭ꯔꯤꯟꯁꯦ ꯏꯜꯂꯤ ꯈꯨꯃꯥ ꯍꯣꯏ ꯂꯥꯛꯑꯦꯗꯤ ꯍꯥꯏꯔꯛꯑꯦꯕꯀꯣ ꯂꯝꯕꯤꯗ ꯂꯩꯔꯤꯅ ꯑꯗꯨꯒ ꯑꯇꯩꯗꯤ ꯁꯤꯒꯤ ꯒ꯭ꯔꯤꯟꯁꯤꯗꯁꯨ ꯌꯦꯜꯂꯣ ꯌꯥꯎꯕꯅꯤꯅ ꯌꯦꯜꯂꯣ ꯉꯥꯛꯇꯅꯦ ꯁꯝꯁꯦ ꯁꯝꯕꯨꯟꯁꯦ ꯁꯨꯃꯥꯏꯅ ꯄꯨꯜꯂꯦ ꯑꯗꯨꯒ ꯇꯈꯦꯜꯂꯩꯒꯤ ꯁꯤꯒꯤ ꯅꯥꯆꯣꯝꯁꯤꯃꯗꯅꯦ ꯊꯦꯛꯏꯁꯦ ꯎꯕ꯭ꯔꯥ ꯁꯤ ꯐꯅꯦꯛꯁꯦ ꯐꯣꯟꯒꯁꯦ ꯌꯥꯝ ꯀꯨꯏꯅ ꯊꯝꯕ ꯀꯤꯖꯩ ꯁ꯭ꯋꯥꯏꯗ ꯀꯩꯒꯤꯅꯣꯗꯤ ꯑꯩꯁꯦ ꯉꯁꯤꯁꯦ ꯗꯥꯎ ꯏꯌꯥ ꯌꯥꯗꯦꯕ ꯇ꯭ꯔꯥꯏꯄꯣꯠꯀ ꯇꯦꯛꯇꯅ ꯐꯣꯟꯒ ꯌꯥꯝ ꯇꯥꯗꯅ ꯌꯥꯝ ꯇꯧꯔꯦ ꯑꯗꯨꯅꯦ ꯃꯣꯏ ꯃꯈꯥꯗ ꯌꯧꯔꯛꯑꯀꯥꯟꯗꯣ ꯑꯗꯨꯗ ꯈꯛꯇꯪ ꯀꯨꯝꯃꯁꯦ ꯐꯤꯁꯦ ꯑꯇꯣꯞꯄ ꯏꯟꯗ꯭ꯔꯦ ꯑꯩꯁꯦ ꯌꯦꯡꯉꯒꯦ ꯃꯣꯏꯅ ꯄꯛꯇꯦ ꯍꯥꯏꯔꯒꯗꯤ ꯑꯃꯨꯛ ꯍꯣꯡꯗꯣꯛꯀꯦ ꯍꯧꯖꯤꯛꯐꯥꯎꯗꯤ ꯑꯩꯅ ꯁꯤ ꯑꯗꯨꯝ ꯉꯁꯥꯏ ꯐꯥꯔꯁꯇ ꯁꯤ ꯏꯟꯒꯦ ꯀꯥꯏꯅ ꯈꯟꯈꯤꯕꯒꯤꯀꯣ ꯁꯤ ꯑꯗꯨꯝ ꯏꯜꯂꯦ ꯂꯥꯛꯏ ꯑꯩꯈꯣꯏ ꯃꯥ ꯌꯧꯔꯛꯏ ꯅꯍꯥꯟꯒꯤ ꯂꯩꯕ ꯁꯤꯒꯤ ꯃꯥस्कꯁꯦ ꯁꯤꯁꯤꯃ ꯄꯥꯏꯈ꯭ꯔꯁꯤ ꯑꯗꯒꯤ ꯁꯤꯒꯤ ꯀ꯭ꯂꯆ ꯁꯤ ꯄꯥꯏꯔꯦ ꯑꯗꯨꯒ ꯐꯤ ꯆꯞꯅꯕ ꯁꯤꯃ ꯄꯥꯏꯈ꯭ꯔꯁꯦ ꯈꯨꯠꯁꯦ ꯈꯤꯇꯪ ꯀꯩꯅꯣ ꯑꯃ ꯇꯩꯈꯤꯒꯦ ꯁꯤꯗꯩꯁꯤꯗ ꯑꯩꯒꯤ ꯕꯦꯛꯁꯤꯗꯗꯤ ꯀꯩꯅꯣ ꯌꯥꯎꯔꯦꯕ ꯇꯤꯁꯨ ꯄꯦꯄꯔ ꯑꯗꯒꯤ ꯀꯔꯤ ꯔꯨꯃꯥꯜꯒꯨꯝꯕ ꯀꯩꯒꯨꯝꯕ ꯂꯣꯏ ꯌꯥꯎꯔꯦꯕꯀꯣ ꯑꯗꯨꯒ ꯁꯤꯃꯩ ꯃꯨꯊꯠꯂꯝꯃꯁꯤ ꯐꯦꯟꯁꯨ ꯑꯗꯣ ꯑꯁꯣꯝꯂꯣꯝꯗꯒꯤ ꯑꯣꯏꯅ ꯊꯣꯛꯈꯤꯁꯤ ꯁꯤ ꯊꯣꯡ ꯂꯣꯟꯁꯤꯜꯂꯝꯃꯕꯅꯤꯅꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯁꯦ ꯕꯕꯥ ꯂꯩꯕꯅꯤꯅ ꯕꯕꯥꯕꯨ ꯊꯣꯛꯒꯦ ꯍꯥꯏꯔꯝꯁꯦ ꯈꯨꯠꯁꯦ ꯂꯣꯁꯟ ꯀꯩꯅꯣꯒꯨꯝꯕ ꯀ꯭ꯔꯤꯝꯒꯨꯝꯕ ꯑꯃ ꯇꯩꯈꯤꯒꯦ ꯁꯤꯁꯦ ꯇꯩꯁꯦ ꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯄꯔꯐ꯭ꯌꯨꯝ ꯈꯤꯇꯪ ꯑꯃ ꯆꯥꯏ ꯑꯩꯈꯣꯏ ꯃꯥꯁꯨ ꯑꯗꯒꯤ ꯑꯩꯈꯣꯏ ꯇꯣꯝꯁꯨ ꯑꯍꯦꯟ ꯁꯅꯥꯁꯨ ꯏꯕꯨꯡꯉꯣꯁꯨ
ꯆꯥꯏꯔꯛꯀꯗꯣꯏꯕ ꯄꯥꯔꯐ꯭ꯌꯨꯝ ꯆꯥꯏꯕꯁꯦ ꯑꯗꯨꯁꯨ ꯑꯩꯅ ꯆꯥꯏꯅꯤꯡꯕꯒꯤꯅꯦ ꯈꯤꯇꯪ ꯆꯥꯏ ꯐ꯭ꯂꯣꯔꯦꯜ ꯑꯣꯏ ꯂꯩꯔꯝꯃꯦ ꯑꯩꯁꯦ ꯅꯍꯥꯟꯒꯩ ꯑꯝꯇ ꯆꯥꯏꯗ꯭ꯔꯤꯌꯦ ꯚꯔꯁꯥꯁꯦꯒꯤ ꯑꯩꯒꯤ ꯈ꯭ꯔꯤꯁꯇꯦꯜ ꯄꯤꯡꯛꯇꯣ ꯕ꯭ꯔꯥꯏꯠ ꯈ꯭ꯔꯤꯁꯇꯦꯜ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅꯤ ꯁꯤ ꯂꯣꯏꯔꯦ ꯀ꯭ꯂꯤꯞꯁꯦ ꯁꯤꯒꯤ ꯀ꯭ꯂꯤꯞ ꯑꯩ ꯁꯤꯒꯤ ꯀꯩꯅꯣꯁꯦ ꯕꯦꯠꯁꯦ ꯉꯥꯛꯇꯪ ꯂꯩꯔꯒ ꯐꯥꯔꯁꯦ ꯄꯣꯁ ꯂꯤꯞꯁꯇꯤꯛꯇꯣ ꯂꯤꯞꯁꯇꯤꯛ ꯄꯨꯡꯁꯦꯗꯣ ꯆꯠꯂꯁꯤ ꯕꯕꯥꯗꯣ ꯊꯣꯛꯒꯦꯅ ꯑꯝꯇ ꯍꯥꯏꯔꯝꯕꯁꯦ Puyan haydi. ꯄꯨꯌꯥꯝꯕꯨꯗꯤ ꯄꯨꯌꯥꯝꯅꯦ ꯄꯨꯌꯥꯝ ꯑꯝꯗꯤ ꯊꯥꯍꯧꯔꯦ ꯀꯥꯏ ꯌꯧꯔꯛꯑꯅꯤ ꯗꯨꯁꯥꯕꯤ ꯃꯣꯂꯤꯅꯤꯒ ꯏꯅꯝꯃ ꯅꯣꯅꯤꯒꯔ ꯍꯧꯖꯤꯛ ꯂꯥꯛꯏꯔꯣ ꯒꯥꯔꯤ ꯃꯌꯥꯝ ꯈꯥꯝꯕ ꯑꯃꯗꯤ ꯎꯔꯦ ꯊꯣꯡ ꯑꯃꯁꯨ ꯂꯩꯌꯦ ꯇꯣꯝ ꯌꯦꯡꯉꯨ ꯁꯤꯗ ꯑꯁꯣꯝꯒꯨꯝ ꯋꯥꯡꯃ ꯆꯠꯅꯕꯩꯅꯦ ꯁꯤꯗ ꯇꯨꯔꯦꯜ ꯊꯣꯡꯖꯨ ꯀꯦꯟꯗ꯭ꯔ ꯅꯠꯇ꯭ꯔꯣ ꯁꯦ ꯁꯨꯃꯟ ꯍꯣꯏꯒ ꯂꯥꯏꯔꯤꯅꯦ ꯃꯤ ꯑꯉꯥꯡꯁꯨ ꯃꯁꯝꯗꯤ ꯌꯥꯝ ꯍꯧꯗꯝꯅꯤꯍꯦ ꯀꯁꯦ ꯏꯆꯥ ꯊꯣꯏꯕꯤ ꯁꯤ ꯑꯝꯇ ꯄꯥꯏꯔꯣ ꯁꯤ ꯀꯞꯇꯕ꯭ꯔꯥ ꯀꯩꯝ ꯍꯥꯏꯗꯕ꯭ꯔꯥ ꯀꯞꯇꯦ ꯀꯩꯅꯣꯅꯦ ꯂꯣꯏꯔꯦ ꯀꯩꯀꯩ ꯆꯥꯈ꯭ꯔꯒꯦ ꯀꯩꯀꯩ ꯂꯥꯝꯈ꯭ꯔꯒꯦ ꯀꯩꯁꯨ ꯀꯥꯏꯗꯦꯗ ꯅꯪꯒꯤꯗꯤ ꯌꯥꯝ ꯂꯩꯔꯝꯒꯅꯤ ꯁꯦꯠꯇꯕ ꯃꯌꯥꯝ ꯑꯃ ꯂꯩꯔꯝꯒꯅꯤ ꯄꯣꯠꯆꯩꯁꯨ ꯑꯐꯨꯁꯨ ꯄꯨꯗꯦ ꯑꯝꯇ ꯑꯍꯦꯟ ꯌꯦꯡꯉꯣ ꯑꯩꯈꯣꯏ ꯁꯤ ꯉꯥꯛꯇꯅꯦ ꯑꯩꯈꯣꯏ ꯂꯩꯔꯤꯁꯤ ꯀꯩꯁꯥꯝꯒꯤ ꯑꯩꯈꯣꯏ ꯏꯟꯗꯣꯝꯆꯥ ꯃꯥꯆꯧꯕꯤ ꯑꯩꯈꯣꯏ ꯇꯣꯝ ꯏꯆꯤꯟꯅꯥꯎꯆꯥ ꯏꯆꯤꯟꯅꯥꯎꯕꯤ ꯍꯧꯒꯠꯈ꯭ꯔꯦ ꯁꯤ ꯁꯣꯅꯤꯌꯥ ꯃꯥꯃꯤ ꯑꯅꯧꯕꯗ Cibalo. Nungsa hoidi. Sumang mangon besar. Masuk manung jangan nggak nih tapi. Merlina, mấy cái vui kìa. Pamo. Dress cái gì quá? Ai sih deh? Hazır ya. हाँ मैं फोटो भी था मेरे साथ भी लेने मेरे साथ भी लेने हुआ चुप सब सी का फजाइए बाजे चारों तो उन्हें को मासा Chứ nào ngang mà chứ cây nào cũng mà lý cây nào cũng mà lý gì cô ở bên nó chứ mà lý mà bao giờ mà yam nó mà yam nó ghét nhầm ta và yam khăng bao cái nó ui chứ nào gì yam này trái ra hỏi cả ấy hỏi अभी हम मसा तोरे असल लई है ये तो लई है तो Sila kita ni ba? yam na kay lam nu siba Puruksoubi do. puruksoubi kongba Bài đi mới là nó phải thôi rồi. Sila ka sila pajaw. 파자이 som롱이 파자드라 ada nang simpan 라이 찾기 좀 파자드라 또 Ji pajai. nana na adu har ko dai di puri tom jani jang kare tai ko to ran puruksoubi가 ba yam hai nya jang banda so cha pa ni ni ha nya pa ti ga ni da na tan ko so pa ga la ta ba ada ina Hindi labi do, hindi mi. Kasi pero na ibig
green man 지가 상가만 시 pada foto kape pada mana sih lepas kape di lebuk green macam je Domino green ne nang. 어디네 아기 green 네 러브기 green 네 찡기 green 네 나스데 green 게 green 야 되네 하 뭐 박다 앞에 자 sudah lepas kape tu pada mana Boleh boleh. Mending belum sini 갖고. 아주 아고 시대 예쁜지 손 남아니 그만 모이죠 이거 거 brightness kita ngapa? 손다 Wah, fazay video halam telur kige. Wah, foto nama age. Foto nama kaya ko. Ay ako iba sa nama min. Ibu daw puruksoubi hozang. Kay ba? Andaman man bra. Nungay tra na to biya. Thau ban doy ni sagi. Foto nama. 손자 파지. Abi mai motor je silai re paisa je ke denge. 젠 라우 또 이세 Mama je tak terus saja. puruksoubi 요래. 현재나세. 아씨, 도망쳐. 도망을 로이람니 꼬꼬해. Singarin man sisini puruksoubi isingdo. Ahanbane ibung odi am chatpane. Okoi de ahanbane lai. Tolong jo han bangani. Ke haino. Ani ak sure ba. Ai di chatri. Yam nakchani ne noi chali sida. O kai ure. Mai bị thế đang bị cái những cái thôi giảm phần gì mày nói chuyện gì vậy đấy chứ mà sao tôm đang đi sao rồi khang gì rồi mà tharo sẽ khúc phá ra yellow mà chùm sao lại chấm tiếng ngô puruk tôi xịt sau ấy mà à hen yellow color cái tharo sẽ phá ra đâu anh chỉ đằng sau đi rồi hả ai zoom tăng cái nó tao cái tao cái đu cái lại cái nó cái tăng cắt lắm ai tàu đi rồi tao rồi hen ăn rồi 샘푸 pesa sen hapa chapu 샘푸 lại còn hai chân này giờ em ngoài 타자 대요 거의 좀 많이 나 Chagumba giờ lấy cái số máy phát long chăng cái Chagumba mà yao nè puruksoubi chứ u đã ngay thì
Đây vẫn nungsa sao? 아까 쟁이는 남자다 봐. 남자 몰랐어. 사실 몰랐어. 알았어. 비행하게. nangi nào kịp tôi này, bùng ngủ cái đây ngày kia thôi. Mình ngồi em ba lý, mình ngồi bắt em ba lý, ngồi nó chút bít trả. Ở đây sẽ đi đâu, cái nó tả rồi nên sẽ mình ngồi sẽ đi, sinh được. 아시다시피 타로 동안 맨날 좋아한 거 빠는 차지 안 파서들어. 어제 솜사기. 아심당 차더라. 비비반이지. 이렇게 이 장소가 좀 근데 앵앙도 쭉 안에 좀 차를 딱 이렇게 가고 있다 봐. 이것도 밤다 원 논다 봐. 또 야들. 맞아 람방 들어가지 봐. 비반이 따라고. 방무대도 많더라. 또 아들 방무대 som제. 책 마tum u matum am laise asise. asisenya aside tel. 친구는 nga가 또 보다 도스는 빵빵 가요네. 이것이 버벌은 까래지. 와, 이자 TV. 아이고 맘새 영어. 시반 비도 은합비 맘새 우드려. TV 우드라. 제마 따겠어. 와, 아이고 맘새 영어. 하? Hết anh sai ngam một đứa lấy đi bà, lấy đi. baru sebelah itu nak. Kristen sudah. Bây giờ là cái thứ gì? Ai mà? Kristen sudah yang hậu. Chat cái bên này mà ban bị anh như thế nào? Chạm rồi bà. Phụ cam rồi. Halas, halas. Wah, pasal tu yang, yang miu berang. Hao, lagi siang bila bawa malu mama cai ni hao, yang miu ada ba.